Moreda Laiba Ima Kondong Lairembi, Chahi Sigi Oina Lagliba, Tang Mapandagi Harauba Horagani, Harauba Si, Tang Kun Matoi Fauba Satagani, Haina Ima Kondong Lairembi, Taugalu, Morena Kangalagli. Tamenglong District ki None Police Station ki Manung Channa Laiba Izai Turelda Tata Truck Gariga Loinana Miyoi Ama, Senthakhibadagi ngasi fauba thiba khangdre. Thiba khangdraba miyoi adudi Kaisam Ibocha Maitai Chahi Yankhaitaru Apokpa Laikhidraba Gaurachandi Maitai Thawal District ki Manung Sanba Yairipok Malom Village Dagini. Thaudok asigi matangda ISTV News na fangba paugi matung ina thiba khangdana lairiba Ibochana chatkiba tang Kuntaru ki ayuk pung mapanlom taba duwaida Izai Turel Khongnungda mahak masana thauba Tata Truck registration number MN04A 7621 galoinana khanghaudana Turelgi ising chawkhalakpadagi chenthakibani hairi. Hauzik fauba Ibocha Masamadi Tata Truck adu thiba khangdri Ibochagi imung manungna mahakpu phangnaba thibada mateng pangbiu haina None Police da aiba cherol pisinkre. Haukiba January ki tang mari da akanba yuhar hakiba adugi dama compensation pibada michang mikhai naiba thong sathare sel handokhragani hairi. Manipur Press Club ta pangthokiba paugi mifam amada victim oiraba Haubijam Kulachandra kauba miyoi amana phongdokhibada yuhar hakiba aduda yumnam khunaugi yum nipan chauna amanga ta thoki makhoi sing adugi manungda yum mari da lupa listing marifudra manga piraga atopa yum mari amadana lupa listing ahunga chani amadi lupa listing manga ga chani pikhi. SGC Sagolmang na senfam adu yenpa matamda sel thadana sahi khaktamak tawhanki thawong asi achan mirai naiba thawong ni ngasimak sel handokhi gani haiki. Rims campus Pauduna Chatliba drain asi Mathak Kupshinba Madi Fata Haudi Kaya Thadabana Uripok Kendrigi Manung the Laiba Tongan Balaikai Kya Kusemgi Ising Ichau Togale Mari Lainaba Rimski Authority Namiyangi Kanduna Kusemgi Ising Ichau Toktanaba Honagadabani Haina JDUgi President M Tombin Haikre. NG College Ta Hangba Din Dayal Upadhyay Center for Knowledge Acquisition of Skill, Human Abilities and Livelihood DDU Kausal Kendragi Vocational Course Taubangamba Utpa Kausal Nachom Ngasi NG College Tapang Thokre Thoramadu the Manipur University College Development Council ki Director Dr. T.S. Ratan Kumar College Asigi DDU Kausal Kendragi Director Dr. N. Achauba Vice President Asok Rai Chaudhuri ni Chingba Miyo Kyana Saruk Yaki Dr. M. Achaubana UGC ki Makada Fashion Designing ki Mahiroi Kunhumdoi Hospitality Management ki Mahiroi Kuntra Manga Diploma First Semester Course Loirak Pagaloinana Makoina Tauba Ngamba Sing adu utkani haiki. Sadan Bachat ki ba miyoi ani ngasi Chandel District ki Manung Sanba Moirang Thel Khulgi 7 River da sina fangle hairi miyoi ani adudi A ngarang sun chahi kuntrago humdoi amasung MK Lungrai chahi nifuni makhoi ani tha asigi tang kunithoi dagi thiba khangdana lakhibani hairi. Aten ba break amaga mulawzari. Imphal East West amasung Bishnupur District ki oina Manipur Government ki regular employees singda service loan lawbi kudong chaba pizari athuba matamda amadi araiba mong da lawbi bayagani enna akupa marol gidama contact tobu Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bishnupur Bazaar Bishnupur. Combined tutorials for CBSE admission open second batch class 12 5 months foundation course, second batch class 9 and 10 6 months foundation course, class start 5th May, second batch class 11 5 months foundation course, class starting from 16th June, class 9 10 and 12 2 months vacation course for Navodaya Sainik and outsiders, class starting from 2nd May. Please contact Combined Tutorials Office Sagolban Murang Machin Bus Parking Imphal. Wanted some electronics mechanics for repairing ISTV set-top boxes at different places: Bishnupur, Thawal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Unique Education Admission Open 3 months SA1 Foundation Course for CBSE Class 9 and 10, 5 months Foundation Course for CBSE Class 11 and 12 Science, Vacation Course for Navodaya, Sainik and Outsiders CBSE School Students, 3 months Advanced Course for CBSE Class 11 Science, Girls Hostel at the same block. Amukar na taram okchari
Government na ngaikong Khunau Primary Health Center amadi Primary School muthatnaba hotnai haiba yaningdaba phongdoktuna ngasi ngaikong Khunau da wakan mifam sathakre Ward number 10 gi member El Suniti Balana khul ama leirabadi ana layeng sang school amadi sana khona bagi lampak tangai fadana leitaba yade haiki Angang mayam ama tika thaba polio pitakwa asina singba mayam tawri akoi haiba khul asida leiriba sub center se sarkarna lokthok nanaba tawragadi khunjigi mioi kanamtana yabanga moi siba kidana thawai hakchang yauna khunjigi mioi khudingmangna sub center je lokthok pasungya yaroina koi mayam protest tawjari basini Sadar Hills ki Tuilong khul area gi miyamna area adu da tangdu leitana amatta oina leminana bagidamak mangarak suba area mass incarnation da thaunikre tafau kuki khul da pangthokhiba thoram adu da church luchingba sing kuki inpi Gunhom Langi President Tompok Hau Kipgen KRA gi General Secretary Johnson CAO Hobson Susar Gyaki Thoramadu da Tuilong Area Women's Union amasung Youth Union gi nauna thawpuna na bakhallaba miyoi sing dedication tawki Dr. M. Ranjana amasung Mairembam Youth Development Association ga khusam naduna lem namit laying bagi kem ama Moirang Mairembam Laikai Laikoibung Community Hall da pangthokre Punna mioi chamri rom layeng bagaloina na hidak langthak sulem na piki kem asida ngaudong laiduna operation gi tangai fadaba sing janims da ataba mamalda operation tawguni hairi World Malaria Day ga mari laina na Maizrau da malaria laina sandoraktana ba amasung laina asida gi matau karamna section gadaba ge haibagi matang da awareness program ama pangthokre thoramadu district nodal officer Imphal West na sinbani Government ki mayokta changsin ba khongjang oina frontal organization of Tamenglong nangasi district asigi manung dal laiba government office sing so thong lonsin kre Joint Forum for Transport Welfare Tamenglong gi secretary Joseph Daimaina Paumin sing ga Tamenglong khongsang lambi asi chahi kaya government na mirai duna leire lambi asi mari leina ba authority na simjin bagi mami tadre ahan ba khongthang oina frontal organization sing na government office amasung national project sing matam kaktan thing bagi khongjang changsin bani adumaku medical PHED electricity amadi media di khongjang asidagi komthoi hairi chairak asida drivers association Tamenglong gi president Gai Kaupo Gonmaina su government amasung mari lainaba contractor na lambi asida matam lauduna lairiba thong kana yaning da phongdokre hojik frontal organization singna changsiliba khongjang asida driver association su saugatli drivers singna makoi gi mathau lep lagani haiki handaki nonglai nungsit aduna yum humdokraba soragi miyam da naurem covid na jinga sing yonthokre ahan bo oina imung nifu hena khangalaga pikibani makhatana tengbang bagi polam sing piki ni hairi KCP ne puthokpa kalen chefong lantheng minasi aikhoi volume mapan issue ama ngasi release tawkre handaki issue asida kuntra taruk shuba KCP mapo kumonda lupki president ni miyam da piba paujel editorial da kanglai puwaribu mamai chumlibi kanglai nupi khunaya sigi punsirol da ihogi safu amadi nupi gi thaudang Semilon values norms amasung kanglai pak mapuna minai oiba tanariba Manipur nupi sing na lauriba thaudang sing amasung makhoida chathaba mute minai lamdam asida mapandagi haijilakpa lining laishona phurup sing punsilakpa amasung khunai asibu thugairakpa haiba wafam sing yauri Porompat Kongpal Kongkham Lekai Women's Welfare Organization gi member kunmangana organization asidagi toknana ba warep laure haina ngasi Kongpal Khaidem Lekai da pangthokpa paumi singa unaba ama da phongdokre chawka thorangi thabak thoramda mot manarakta ba amadi michang sanga nairakpadagi organization dagi toknana bagi firap asi lobani haiki Mapan Suba Sector Assam Rifles ki tarani thoi shuba Bihar na Imphal West ki Kokchai Government Primary School da nonglai nungsitna mayum makai tekhi badagi changjafam lauduna leiriba mioi singda chana thakna ba madi afaba thakna ba ising pikre World Veterinary Day ga mari lainana Manipur Sarkar gi Veterinary Department na wangkhai kaithel asang bida leiba Naharul Sintha Kanglup ka khusam na duna lup asigi community hall da punna hui chani rom da hidak kapthokre Arabti Mamang Leka Youth Club ki nongna saba khana naina sanglen ama Imphal East Jila Paris ki adyaksha Bimola namiyam da khusinakre Thoramadu da club ki president Tombi Susaruk yaki
suba sector Assam Rifles na Palelda leiba Nodal Hospital da polio vaccination camp ama pangthokre angang chamagu kuntra henbada polio hidak kapthokre haina IG Assam Rifles ki chero lamana khangalagli sanabagi pau lobidasi Wushu Federation of India na Hong Kong da satharakiba Asian Double Taekwondo Training Camp ngarang loisinkhre course asida Manipur dagi senior talau coach Sachinan da mayang lambam senior talau player KH Bidyashori Chanu amasung L Naukhomba maitai su saruk yakhi District Youth Affairs and Sports Imphal East na sinduna chahi 13 amasung 13 makhagi nupa macha sing amasung chahi 13 makhagi nupi macha singi District Level Subroto Mukherjee Football Tournament me thagi ani suba chayol dagi hauragani District asigi manungda laiba school singi sanaroi singna entry form office asidagi lauraba yagani form pisinbagi aroiba matam megi tang nipan faubani hairi Megi tang tara nithoi dagi tara manga fauba rotakta nupa amasung nupi gi ahanba senior para national recurve compound amasung Indian round gi archery championship pangthoklagani national championship asida saruk yaningba para archers singna megi tang ani fauba gi manungda Manipur Archery Association gi secretary da report tawrana bakhangali Telawle chathari batara mathoi suba society trophy gi ngasi sanaki ba ahanba match ta YYC yorabungna KNC Kangu Jingjinbu goal mari ahum da maithiba pikre ani suba match ki sanaki bada PYL Sektana EUC Kamengbu goal mapan ani da maithiba pikhi Battalion Taren Sarup Yaduna Mantri Pukrida Sathariba Humpu Mapan Suba Battalion Headquarter Mantri Pukrida Inter Battalion of Group Center Handball Tournament ngasi loishinkre ngasi aroi basanaki ba match ta kun mapan suba battalion na chamagani fu humdoi suba battalion bu goal kuntra ni thoi tara manga da maithi ba pikhi Konthozam da sathari ba ani suba 7A side Konthozam Kendra Open Football Tournament ki ngasi sanaki ba ahan ba semi final da KMYDA na YGC bu penalty da mari ani da maithi ba pikre ani suba ground da WSC ngairangbam na KBYC Konthozam Khabam Bandiar bu goal ahum ani da maithi ba pikre makha taba sanabagi pau boyai ningthozam dagi phangbigani Thagachari ngasigi sanabagi pauda Challenge Cup Football Taranipal Suba Challenge Cup Veteran Football Tournament ki ngasi sanakiba match ta FC Imphal Mayai Koibi KAC Lambulen amadi UBSA Lilong Chajing Mai Pakre Manipur Veteran Football Association Sinduna Imphal gi Mapal Kangjibungda team Taramarina group ahum thokna khaidotuna tha sigi tang kunithoi degi sathariba Taranipal Suba Challenge Cup Veteran Football Tournament ki ngasi sanakiba ahanba match ta FC Imphal Mayai Koibina BBFAM Kaisampatpu goal ani sinoda maitiba pikhi FC Imphal Mayai Koibigi mai pakpagi goal ani adu S Rohendro amadi N Itosana match ki kunmathoi suba amadi nifu mathoi suba minita sankhi ani suba match ki sanakibada KAC Lambulen na NCDA Khongham Patpu goal ani sinoda maitiba pikre KAC Lambulen gi mai pakpagi goal ani adu ngamkhonjat Kibjen amadi Kamchon na match ki kuntaruk suba amadi kumapal suba minita sankhi match asida NCDA Khongam Pat ki sanaroi KISG da center referee na warning tauki tournament asigi ahum suba match ki sanakibada UBSA Lilong Chajing na IEBFA Salan Thongbu goal taruk sinoda maithiba pikre UBSA Lilong Chajing mai papugi goal singadu A Jayantana match ki mari suba manga suba amadi kunipal suba minita goal ahum chankhi atopa goal ahum aduna L Hamlet and Gandhi Sahelam na match ki kuntranipal suba yankai nithoi suba amadi humbu suba minita chanduna match asi mai pakhibani match asidasu UBSA Lilong Chajing goalkeeper TS Devanda center referee na yellow card pikhi Sathariba tournament asigi hayeng ahanba match ta Musa Major Khul amadi Tabaspa Tabungkhoka sanagani ani suba match ta Phlam amadi Rapsa Malonga sanagani ahum suba match ta IBFA Kanchipur amadi AYMFA Yaripoka sanagani Tera Football Mama Football Club
Nepra Menjorna Taret Suba S Amuba Singh Memorial 6-a-side Open Football Tournament ki ahum suba position takre. Youth Bright Star Club Sagol Bal Tera Sapam Lerak Nomai Gam Laikaina Sinduna Club Asiki Playground da Team Tara Tarukna Group Mari Thokna Khairukuna Tha Sigi Tang Tara Dagi Chathariba Taret Suba S Amuba Singh Memorial 6-a-side Open Football Tournament ki ngasi ahum suba position ki sanakhiba match ta Mama Football Club Nepra Menjorna SCY Yumnam Khunobu goal taruk ahumda maithiba biduna tournament asigi ahum suba position gi mana lokhibani Mama Football Club Nepra Menjor gi maipakpagi goal sing adu goal maina match ki 12 suba 13 suba 19 suba madi 13 suba minute goal mari sanki Phalgulina match ki 13 suba minute goal ama amadi atopa goal aduna SCY Yumnam Khunogi sanaroi Robinson na on goal oina match ki 12 suba minute sanduna match asi maipakibani Maithi khiba SCY Yumnam Khunogi goal sing adu Romina match ki 13 suba madi 13 suba minute goal ani sanki atopa goal aduna Ice Ajoy Kumar na match ki 50 suba minute sankibani Sathariba tournament asigi aroiba match mathang thagi me amada RFC Khamnam Lerak amadi SDC Lamdeng Khunoga sanagani Volleyball SUWC Irengbamna PBM Wangjingbu Maithi Piduna Ahanba State Level Cash Prize Mini Boys Volleyball Tournament ki champion oikre Haikruzam Youth Development Club Kam Library na Sinduna Club Asiki Playground da Team Taratare na Group Mari Thokna Khairotuna Tha Asiki Tang Kunithoi digi Satharakhiba Ahanba State Level Cash Prize Mini Boys Volleyball Tournament ngasi loisinkhre Loisinbagi thoramda Konthokjam Kendra gi MLA K Sarat Hana Dem College of Arts ki senior lecturer oiramba K.S. Ranjit amadi social activist L Nandosu saru yaki Satharakhiba tournament asigi ngasi aroiba nimit ki sanakhiba match ta SUWC Irengbamna PBM Wangjingbu set ahum ani 13 kunmanga kunmari kuntaruk kunmanga kunmanga taranipal amadi taramanga tarahumdoida maithiba piduna tournament asigi champion oikhibani Satharakhiba tournament asigi sanakhiba ahanba semi final match ta PBM Wangjingna SYWC Santipurbu set ahum sino amadi anisuba semi final match ki sanakhibada SUWC Irengbamna Yumbu ISYDCCL team A Haijambu set ahum sino da mighty biduna final sanglakhibani winner oiraba team SUWC Irengbamda lupa lising taramanga runners up taraba team PBM Wangjing da lupa lising tara amadi tournament asigi best player gi mana phanglaba PBM Wangjing gi sanaroi Romeo amadi best setter gi mana phanglaba Yumbu ISYDCCL team A Haigujam gi sanaroi Dipakta lupa sanga piduna pungning thawatki Kang Manipur gi nat ki oiba masana ama wariba kang Manipur dagi mang khidanaba amadi masana asi hena sakhol hanabagi pandamda kaisamthong kendra gi social activist maibam Joy Kishore gi apokpa amadi apopi ningsing thoranga mari leinana kaisamthong enlangbam leikai khabam lakpa mantopta kangkhut mangana saruk yaduna chathariba ahanba inter kendra round robin kang tournament ki ngasi sanakhiba match ta nongpok kangkhutna atia kangkhutpu panjel 13 kaptuna maithiba pikre Hayeng Maning Kangkhut amadi Kha Kangkhut ka sanagani Lamlai Football Club Lamlai na Sinduna LSIC Playground da Team Tara Nepal na Group Mari Thokna Khairotuna Tha Sigi Tang Tara Taritegi Sathariba Anisuba Lamlai Kendra Village Wise Men's Open 7-a-side Football Tournament ki ngasi sanakhiba ahanba match ta NSA Nongren na UFC Lamlai bu goal ahum anida maithiba pikre Anisuba match ki sanakibada STPP Team B Sektana YPS Lamlai bu goal ani amada maithiba pikre Tournament asigi ahum suba match ki sanakibada ESU Telongna Neo Sanjen Bambu goal mari anida maithiba pikre Thagatjari Boya Ningthozam Makha Taba Pawda ngasi nongmagi oiba ai ngasagi paw lobirase ICAR Lampel Partagi Pangba Pauda Ngasigi Kwaidigi Sakiba degree Celsius Contradasmik Mari Kwaidigi Ingba degree Celsius Kunmatoi Dasmik Ama
ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯏꯁꯤꯡ ꯃꯅꯤꯜꯒꯤ ꯆꯥꯡ ꯑꯌꯨꯛꯇ ꯆꯥꯗ 30, ꯅꯨꯡꯊꯤꯜꯗ ꯆꯥꯗ 50 ꯑꯣꯏꯈꯤ꯫ ꯉꯁꯤꯒꯤ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯆꯥꯡ 2.2 ꯃꯤꯂꯤꯃꯤꯇꯔ꯫ National Food Security Act chana hanabagidamag India government na Manipur gi cheng metric ton listing 13,433 pirakle. Engineer yaudana head mystery amadi thikadar na ban manung da valley bridge pangkhatna bo hotna bada tektharakre thikadar blacklist tawragani hairi. Amadi sinmi singe hak matpibagi mayokta me gitang anida Bharat pumbada kauriba general strike saugatuna All India Trade Union Congress na Manipur da su numina sida pung kunmari gi general strike lauthokre. ISTV na vizaba pau matanga sida lezere miyeng tawir westing bu amuka na kunzari.